ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯧꯔꯤ ꯀꯣꯡꯒꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯋꯥꯔꯤ ꯍꯥꯞꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯒꯩꯁꯨ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯊꯣꯔꯛꯅꯗꯨꯅ ꯃꯥꯏꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯣꯏ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯩ ꯉꯛꯅꯩ꯫ ꯅꯍꯥ ꯑꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥ ꯅꯤꯛꯄ ꯐꯠꯂꯝꯗ꯭ꯔꯤ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯃꯔꯣꯜ ꯁꯦꯡꯅ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯤ꯫ ꯅꯍꯥ ꯑꯃꯗꯤ ꯑꯃꯥꯡꯕ ꯐꯥꯎꯕ ꯈꯨꯗꯩ ꯑꯗꯨꯗ ꯇꯧꯁꯤꯜꯂꯝꯂꯦ꯫ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯎꯕꯗ ꯅꯨꯄꯤꯈꯩꯗꯤ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯄꯥꯜꯗꯒꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯑꯗꯨ ꯃꯄꯥꯜꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯅꯍꯥ ꯑꯃ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯑꯗꯨ ꯃꯥꯏꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯊꯣꯔꯛꯂꯦ꯫ ꯆꯨꯝꯕ꯭ꯔꯩ ꯍꯧꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯅꯍꯥ ꯑꯃꯗꯨ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯆꯞꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥ ꯃꯅꯨꯡ ꯑꯗꯨꯗ ꯁꯝꯕꯨꯜ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯀꯤ ꯈꯨꯖꯤꯟ ꯐꯥꯎꯕ ꯂꯣꯏꯅ ꯐꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯑꯗꯨꯁꯨ ꯂꯧꯈꯠꯂꯒ ꯄꯨꯂꯞ ꯊꯝꯂꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯜ ꯅꯤꯜꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯊꯧꯖꯥꯜ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕ ꯂꯦꯞꯂꯣꯏꯗꯧꯔꯤ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯟꯊꯔꯔꯣꯏꯁꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯋꯥꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯊꯨꯅ ꯂꯥꯡꯅꯕ ꯇꯧꯔꯣ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯟꯊꯕ ꯇꯧꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯂꯗꯨꯅ ꯊꯧꯔꯝ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯨꯔꯗꯨꯅ ꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯃꯥꯗ ꯄꯥꯎꯈꯠꯄ ꯂꯣꯏꯔꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨꯁꯨ ꯄꯥꯎꯈꯠꯆꯔꯦ꯫ ꯂꯥꯇꯣꯟ ꯀꯛꯂꯕ ꯂꯥ ꯑꯗꯨꯗ ꯑꯁꯤꯕ ꯑꯅꯤꯗꯨ ꯐꯤꯉꯧꯅ ꯀꯨꯞꯁꯤꯟꯗꯨꯅ ꯑꯃꯨꯕ ꯂꯪ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯀꯛ ꯇꯥꯔꯕ ꯁꯔꯨꯁꯤꯡ ꯑꯗꯨꯁꯨ ꯂꯧꯈꯠꯇꯨꯅ ꯂꯥ ꯑꯃꯗ ꯊꯝꯂꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯜꯒꯤ ꯅꯍꯥꯈꯩꯅ ꯑꯁꯤꯕ ꯑꯗꯨꯅꯦ ꯁꯔꯨꯁꯤꯡ ꯑꯗꯨꯅꯦ ꯄꯨꯔꯛꯇꯨꯅ ꯊꯝꯂꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯒꯗꯕ ꯃꯤꯈꯩ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯦꯠꯂꯗꯨꯅ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯐꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯥꯟꯊꯗꯨꯅ ꯇꯣꯡꯂꯒ ꯂꯩꯔꯤꯕ ꯁꯦꯛꯄꯤꯈꯩꯗꯨ ꯆꯦꯛ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯀꯠꯂꯗꯨꯅ ꯃꯥꯏꯕꯅ ꯄꯥꯏꯔꯤꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯨꯡꯁꯤꯜꯂꯤ꯫ ꯃꯅꯥ ꯄꯨꯡꯂꯕ ꯈꯣꯡꯅꯥꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯒꯨꯝ ꯃꯁꯥ ꯄꯨꯝꯕ ꯅꯣꯝꯕ ꯍꯧꯔꯛꯏ꯫ ꯑꯁꯤꯕ ꯑꯅꯤ ꯑꯗꯨꯅꯦ, ꯃꯃꯥ ꯃꯆꯥꯒꯤ ꯁꯔꯨ ꯑꯗꯨꯅꯦ ꯂꯥꯗ ꯊꯝꯂꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯕ ꯄꯨꯡꯖꯥꯟ ꯊꯤꯟꯕ ꯍꯧꯒꯠꯂꯛꯄꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯔꯤꯕ 3-4 ꯃꯊꯪ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯎꯐꯨꯜ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯀꯠꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯄꯥꯏꯊꯣꯔꯛꯄꯒꯨꯝ ꯇꯣꯡꯂꯤꯕ ꯁꯦꯛꯄꯤꯈꯩ ꯂꯣꯏꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯑꯇꯤꯌꯥꯗꯨ ꯄꯨꯝꯃꯝꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯊꯧꯔꯝ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯃꯤꯠ ꯐꯥꯎ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯇꯤꯌꯥ ꯑꯗꯨ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃꯒꯨꯝꯅ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯕꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯎꯁꯤꯟ ꯑꯣꯏꯅ ꯑꯁꯤꯕ ꯅꯍꯥ ꯑꯅꯤꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯏꯅ ꯊꯥꯗꯣꯛꯆꯔꯦ꯫ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯖꯔꯝꯃꯒꯦ꯫ ꯈꯨꯜ ꯑꯁꯤꯕꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯊꯣꯛꯍꯟꯕꯤꯔꯅꯨ꯫ ꯊꯧꯅꯤꯖꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯃꯛꯄ ꯌꯥꯎꯗꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯁꯔꯨꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯄꯣꯂꯣꯏꯔꯦ꯫ ꯅꯍꯥ ꯑꯅꯤꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯎꯁꯤꯟꯈ꯭ꯔꯕꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯨꯡꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫
Wari asibu ibirakpa aibana makhada wahai khara irami adudi wari asi thauram asibu pangthok piramba lai oikraba amaiba asina tamlambadagi aigi pupuna isin jahoba khara adubu mayamgi mafamda amuk tamjabani thokliba mafam asigi marik chumba laifumna chingbadi taklamdavana Kangleipung asigi karamba mafamda thokibano haibadi ngamjadre diary asida yauriba aki tujunglaba Thaudok pumnamak World War II gi matungda thokpa warina anambani wari isigi credit ti Mangang S / Kangleipak Mirror aigi nungsijaraba subscriber sing amasung supporter sing gi mafamda karigumba amatang adudi adom-adomgi punsida asengba thokiba thaudok akiba thaudok amasung adom-adomna ijaba wariga leibiragadi piriba WhatsApp number sida soidana thabirau ai soidana thakacharake mayamna nungsibiduna channel sibu matam pumnamakta support tawbiyu subscribe tawbiyu ngasigidi matang sida kainarasi